ꯑꯩꯁꯤ ꯆꯥꯛ ꯆꯥꯎꯔꯒꯦ ꯁꯤ ꯑꯩꯒꯤ ꯈꯖ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯃꯇꯝꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯑꯗꯨꯝ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯇꯧꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯌꯦꯟꯁꯦ ꯈꯤꯇꯪ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯝꯖꯕ ꯄꯣꯠꯅꯤꯗ ꯈꯔ ꯊꯣꯡꯕꯤꯍꯧꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯉꯥꯕꯨꯗꯤ ꯄꯣꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯌꯦꯟ ꯑꯣꯏꯅ ꯈꯤꯇꯪ ꯄꯨꯕꯤꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯆꯅꯝ ꯇꯤꯜꯍꯧ ꯁꯤꯡ ꯄꯨꯝꯅꯃꯛ ꯁꯣꯏꯅ ꯊꯝꯕꯗꯣ ꯑꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯈꯤꯇꯪ ꯑꯗꯨ ꯍꯥꯞꯆꯤꯟꯕ ꯑꯗꯨꯝ ꯉꯧꯁꯤꯟꯖꯔꯦ ꯑꯖꯥꯡꯕꯤꯗ ꯊꯣꯡꯗꯣꯏꯅꯦ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯀꯣ ꯑꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀꯁꯨ ꯊꯣꯡꯅꯤꯡꯗꯦꯕ ꯊꯣꯡꯅꯤꯡꯗ꯭ꯔꯁꯨ ꯊꯣꯡꯕꯕꯨꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯞ ꯇꯧ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯌꯦꯟꯁꯤꯁꯨ ꯅꯤꯝꯕꯨꯒ ꯑꯗꯨꯗꯒꯤ ꯌꯥꯏꯉꯪꯒ ꯇꯣꯠꯁꯟꯅ ꯉꯁꯥꯏꯗꯒꯤ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯝꯒꯤ ꯌꯦꯟꯁꯦ ꯃꯅꯝ ꯑꯃ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯗꯨ ꯅꯝꯗꯅꯕ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯅꯝꯗꯅꯕ ꯍꯥꯏꯅ ꯑꯩꯅ ꯇꯣꯠꯁꯟꯅ ꯉꯁꯥꯏꯗꯒꯤ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯈꯇꯪ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯨ ꯈꯔ ꯁꯥꯇꯛ ꯇꯧ ꯊꯣꯡꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯦ ꯌꯦꯟꯁꯦ ꯃꯈꯨꯝ ꯀꯨꯞꯁꯟꯅ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯊꯨꯝꯕꯁꯦ ꯆꯥꯅꯤꯡꯃꯟꯒꯤꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯈꯤꯇꯪ ꯑꯊꯨꯝꯕ ꯈꯛꯇꯪ ꯍꯧꯒꯦꯅ ꯑꯇꯥꯗꯪ ꯇꯣꯠꯅ ꯊꯝꯃꯤꯃꯦꯕꯀꯣ ꯃꯣꯏꯗꯥꯅ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯇꯥꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯁꯦ ꯑꯗꯨꯗꯒꯤ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯈꯤꯇꯪ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯒꯦꯕꯀꯣ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯈꯔ ꯅꯝꯅ ꯉꯁꯤꯅꯦ ꯊꯣꯡꯉꯒꯦ ꯂꯣꯛꯀ ꯊꯣꯡꯕꯁꯤꯒ गरम मसाला हो गया कौन था ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯆꯨ ꯑꯣꯟꯊꯣꯛꯄꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯦ ꯃꯅꯤꯡꯒꯤ ꯂꯥꯏꯠꯁꯦ ꯊꯥꯅꯤꯡꯗꯕ ꯇꯧꯔꯤꯔꯣ ꯈꯪꯗꯦ टोमेटो थार इजाके टोमेटो थार ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯤꯇꯪ ꯃꯍꯤ ꯈꯤꯇꯪ ꯊꯥꯛꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯑꯩꯅꯅꯦ ꯃꯇꯨꯝ ꯑꯍꯨꯝ ꯃꯔꯤꯈꯛ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯥꯡꯁꯨꯗꯣ ꯍꯌꯦꯡ ꯂꯧꯊꯣꯡ ꯊꯝꯍꯧꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯥꯏ ꯇꯤꯐꯤꯟꯗ ꯄꯨꯅꯕ ꯍꯥꯏꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅꯗꯤ ꯁꯧꯕ ꯍꯧꯔꯦꯕꯀꯣ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯟꯈ꯭ꯔꯒꯦ ꯉꯁꯥꯏꯁꯨ ꯇꯣꯠꯄꯗꯣ ꯈꯤꯇꯪ ꯍꯥꯞꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏꯒꯦ ꯃꯆꯨꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯎꯒꯗꯧꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦꯕꯀꯣ ꯃꯣꯔꯣꯛꯁꯨ ꯉꯁꯤ ꯈꯔ ꯁꯥꯕꯅꯦ ꯐꯖꯅ ꯁꯧꯕ ꯍꯧꯖꯤꯛꯅ ꯍꯤꯟꯖꯥꯡꯁꯦ ꯀꯟꯅ ꯁꯧꯔꯤꯉꯩꯗꯅꯦ ꯑꯩ ꯑꯊꯨꯝꯕ ꯈꯛꯇꯪ ꯍꯧꯒꯦ ꯇꯧꯔꯤꯕ ꯉꯁꯤ ꯈꯖꯥ ꯑꯣꯏꯅ ꯈꯛꯇꯪ ꯇꯧꯒꯦ ꯇꯧꯔꯤꯕ ꯑꯗꯣ ꯈꯖꯥ ꯇꯧꯗꯣꯏꯁꯦ ꯑꯩꯅꯉꯁꯤ ꯑꯇꯥꯅ ꯇꯧꯗꯣꯏꯅꯦꯕ ꯑꯇꯥꯒ ꯃꯣꯏꯗꯥꯒ ꯃꯤꯛꯁ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯣꯏꯗꯥꯅ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯃꯣꯏꯗꯥꯁꯦ ꯃꯤꯛꯁ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯇꯥꯒ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯗꯨꯝ ꯆꯥꯅꯤꯡꯕꯅꯤꯅꯅꯦ ꯈꯤꯇꯪ ꯇꯧꯔꯒꯦ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯃꯑꯣꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯧꯗꯣꯏꯅꯤꯅ ꯃꯑꯣꯡꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯇꯧꯖꯕꯅꯦꯕꯅꯦ ꯃꯇꯧ ꯇꯝꯕꯅꯦꯕ ꯑꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ
ꯃꯣꯏꯗꯥꯅꯦꯅ ꯈꯜꯂꯒ ꯃꯤꯛꯁ ꯇꯧꯕ ꯌꯥꯗ꯭ꯔꯥꯏꯕ ꯇꯒ ꯑꯃꯨꯛ ꯆꯥꯕ ꯊꯨꯝꯕ꯭ꯔꯥꯏꯕ ꯊꯨꯝꯕ ꯁꯦꯝꯃꯤꯕ ꯑꯗꯣ ꯃꯣꯏꯗꯥꯅ ꯁꯦꯝꯅꯔꯤꯅꯦꯕ ꯑꯩꯅ ꯑꯇꯥꯅ ꯑꯣꯏꯅ ꯇꯧꯔꯨꯔꯦ ꯆꯥꯅꯤꯡꯃꯟꯒꯤꯅ ꯃꯌꯥꯝꯗꯩ ꯀꯣꯄꯤ ꯇꯧꯅ ꯑꯩꯅ ꯈꯖꯥ ꯇꯝꯅ ꯁꯦꯝꯖꯔꯤ ꯁꯣꯝꯗ 사 도망쳐 야 아직 기다리지ꯈꯖꯥꯈꯖꯥꯅꯦ 시기다 난 거이다 ꯑꯥ 구나 ꯀꯣꯟꯅ ꯐꯖꯅ ꯍꯧꯕꯤꯒꯦ ꯃꯣꯏꯗꯥꯅ ꯁꯤ ꯉꯁꯤ ꯑꯇꯥꯅ ꯍꯧꯕꯤ 하루 그럼 먹이 좀 뭐? ꯆꯪꯉꯦ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤ ꯑꯣꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯗꯣꯔꯦ ꯃꯣꯏ ꯇꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯕꯀꯣ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯈꯔ ꯑꯃ ꯍꯥꯞꯆꯤꯟ ꯊꯝꯃꯝꯃꯒꯦ ꯍꯥꯏꯕꯀꯣ ꯑꯩꯁꯤ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯁꯤ ꯃꯣꯅꯣ ꯑꯩ ꯌꯦꯡꯁꯤꯜꯂꯅꯤ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯁꯦ ꯑꯩꯒꯤ ꯈꯖꯥ ꯑꯩ ꯈꯖꯥ ꯑꯩ ꯐꯖꯅ ꯃꯣꯏꯗꯥꯅ ꯍꯧꯒꯦ ꯑꯃꯨꯛꯀ ꯑꯩꯁꯦ ꯑꯇꯥꯅ ꯍꯧꯕꯒꯤꯅꯦꯕ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯁꯤ ꯑꯥꯂꯨ ꯕꯖꯥꯔꯁꯤꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯍꯤ ꯈꯛꯇꯪ ꯃꯊꯧ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯂꯧꯒꯅꯤ ꯈꯛꯇꯪ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯦ ꯏꯃꯝ ꯃꯝꯃꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯁꯦ ꯂꯥꯏꯠꯁꯤꯅ ꯇꯧꯔꯤꯔ ꯈꯪꯗꯦꯕ ꯏꯃꯝ ꯃꯝꯃꯤ ꯍꯥꯏꯕ